Lucasna Sonia bu putuna charcoal de la e. Sonia na kay ginusi la isa. Lucas na mihunje laway da jongi. Ngayam nga gano amta tumin na layo. Door dai ni bani nila isi ay sukang di. Sonia na nang di na kong chay na. Lohong am tayo sa thokpa sa hati sway ba ni. Yari hala sila o ayam ching na riba. Plan tau da ba thaba mata pang thokpa ya diba. Hala sila o. Hai du na Sonia na Lucas ki makuta pairaga chingbada corner amadagi tanu tholai. Sonia Lucas tangak ni gengi. Lucas su kaino gyan ta de haibagum yengi. Ani dugi matauda tanu na haire. Che nakano. Ai noi ani bu mafam sida kaubani. Ai gi ngak bi pham thok traba iral kaya ma napham da hanchin dang jakre. Che ai bum tangak piyo. Lucas na adudi ngasay call tarok pa napido tanu nang. Tanu hoy haibagum mangak tunomi. Sonia na tanu ay nang buwaraw ba nung hay tabagari silayte. Angang oy bagi mina injan balaw ba apapadakang jadabay tawani. Adubutano ngasidagi hauna may tayo nupi mo ibagi hauna lonchat tagulan bebar haibado nanggi apagpida pajana tamhalo. Imapabunggi mapamda nungay na kinamaw na layo. Adu hayraga Sonia na tanu kilang jumda payraga nung siba miting amagaloy na nagyang nga Tanu mitlo dagi pirang sintara Sonia na tati haibiraga rakan na yam kijana laki bani. Adabu Sonia gijam labawa hay singduna mabu ikay bapibagum toklari. Lucas na tanu nang nasam nagyang tarak basa ayam harawi. Ay gasing mamarup ni nangdi. Miyoy bay koy sa kubak kunam ni. Polok pada kanaga suloy na ragde. Sibada po bayaroy daba lantom karagi damag kay dobagay koy masil miyaw bupo kadori bano. Tanong mapito tay thola ka hari Ay, noy anibo marupoy na pang sabay sa kaya dalay bagparaban. Yung gialaman sing napakalaman Lohong lamday da burkay na anin na chatok pa sa apaba oide kudong tiba to na ba ni na ba tawraw. Lucas na adude ay koy mo chalukige nang supajan na layo lohong manta na lao. Chalo pajan na lagto ni nganta na. Lucas amati Sonia mapamdu dagi thoglai. Tanu kana gumba maga phonda wari sawi aduga ngai hak leiraga mayumda halai. Anthony na Ima, luhong ba sukuyde kari-kari awara pa lerige? Aruna na, luhay na sura ba ni? Ado, yam maruoy ba mawali na ibunga kamain daw niya? Anthony pa ka na. Kay no haise, kayam luke. Sana sabaloy ba ng draba? Nangga, nanang nupaga luhong ba wali hay ba ni da? Anthony ikay na. Os, ay koy maasi diba? Wacho yam ngangi. Mi angang singtara ka pa jadimi. Hon hana loy kankra bane ahal masyan su ngari saba loy kre kay dawru niya nuy ani su nupi phangde charang ani sisu nupa lejadamni migi ta jatkidoy saru sida pulup leibana phatro marup ahomgi mari su chenaba magun chu loy khangnaba pukchel su tinaba rohon na kanda fejale ai koi di isa su yanare thuna hongbiro sida leire chai se yasilaktreba aruna na Hangdoi ni yam thuna matam khitang ayo ai nachanupi gine kari wali gi yeng lukhige ngan bana samuma ai khoi chanupi malohong dore nangsu chatlu sidana abes nana ngamje tanje noi paisa pai ba mayam raktuda ai ta job la pangamon imongi phibam yam chadri nangi mai chop kani ba hainu da rengoi na tawrodana mi yam chambai mungni nangna pangkhanda khanjel hai pa sarakano Coming day 22 dane lak tabiyaro ay nilobula kani. Asi hayraga ngan bana abes nada politin ama piram laga jetkre. Abes na mayum changlak laga politin do hangdok tuni yengi. Ngan bana magi damak layrakpa rani pi sweet sana gile kuje kudopni. Madu ubada abes na mabukni nukshirai. Ikay basu pawi. Tanjadu da ngan bagi message malai. Samuma Ikairi ni haituna amuka pagaleramne
Kapkano nungsibi. Aina nanggidamak adudagi henba kaya amasu tawgidoini. Nangine hairabadi ngamdabasu lera. Aina piribado selaga keraga leramkadaba. Aina lawbalagduni. Yours Khongbi Destroyer. Aroibigi Khongbi Destroyer hairakbaduda abesna khangnong nukthorei. Thangnaba kada laiba maupa nupa thoina hairei. Kaino icha nang handak marakti natomta phone di yanga natomda yam no isha. Ai pasano ngangna nangi na thongna ti lairik tu pa ai chak thongo khige. Matamdi khamba nang haude coronavirus na tanarakpadawna jara jara chenkhi. Luhongbagi invitation chatpa loikre. Yum animak ilang langi. Mamaw laklani haiduna thajasu panghada haraujay. Haijingpot amade luhongbagi mantop khanbasu loinakre. Mayamna sakhangba imongni pikna loisangi yadre leibak pungjau thillare. Sonia na hayingni ko aigi haijingpot sa yam tale. Platina Chelam dai di tandabra. Aina thilo haibani mana yadabaini. Platina nakhong pandabai tapta ngangano yare. Glorina yare taningde tumo hayenga tanane hawgatu yaro. Soniana says aikaina ma hana order tawre tumase. Platina Gloria nangna han oidoinina. As talli ichi kaina haina dida. Glorina aina haina diyare. Ibani bukaino mingadum kaudau lairabani tumasilao. Pleti amadi Glory di waduna tumthakre. Sonia di makoi anibu yenglaga phamduna lei. Wakhaldana aigi khanbibada punchegi awanu ngai loina thadoklabani ko. Noi anisa aidi yum naksa gai onkrani. Nakoi anina yumsigi yumburembi oiduna sagai asigi mangal piu ko. Ningol oibi mapukni aripa yumnak sagai leijade mapam lamdam thadoktuna nungsiba magi manakta punsi ase lelurani. Palem panthau mabung mache kayabu thadoktuna chetlani atopa sagai de tillurani. Haijingpot numitni aruna nganta haugatuna iru maitharaga Brinda Devi ima amade Surja Deva ipagi maphamda Machagi yai phamangol gidamak ni Jeremy. Nupa mayumdasu chap mane. Thajasu machagi aphanungai gidamak sembiba mapumagi maphamda ni Jeremy. Mahai haijingput ki marang tawi. Nupa mayum gi miyoi kaya ama loisanduna chatnaba semsarari. Nupi khara amana araiba sana lupa sijilaga so tawbasu laknari. Somdana Sonia hoisu ke bahaunari. Sonia na oima siri ai phajaningre to haiba ai siriba loi tatlani ye. Platina si sana se siradi amta phajararu haibani khara khang kedoge na do loi se gairani me ai siri to ngamro haiba. Platia yam nai me. Glorina na ne na asupik na wali sibu kaino aina kambro ai khama da hangucho sosi de hutbane. Tanja duda Lucas ki call e. Ghar mantri calling. Sonia na. Hello. Ima pabung ahalaman chakrabane. Noirum ki loinaraba. Loire. Nakandagi Platina sana nakan ama khangau da sijilai. Ayuma sire mi hale. Adu hairaga kapi. Lucas na. Kaino kaidoroge. Tabro. Sonia kanala ino. Kanana hadino haibani. Platina kaino he nang masu soram to holo koidoroge. Somda magi sanasibi bani. Noina tu se sanasibi ade nang sep oirani he. Lucas na ganna tawraga mathang hutatlaga sianduni kaino. Sonia na hoima ai wandare adumainga tawradi. Lucas na loishalo aduga photo tharo thamagi ko. Sonia su loisanba loiraga makhada kumdarakle. Mamanabi aniga loinana living room da phamduna lei. Nupa mayum gi misu yorakle. Hauna bi matung ina pochei lanare. Photographer laktuna Sonia bu photo namle. Manim thajasu nupi kharaga loinana Sonia bu yengba changai. Thajana
Inama, is, kaino aigi imaw sibo, ontok na fajari sibo. Arunana, nang nanusibibagi masak fajari ni. Inama na ichanupi fajaba mapuksilabani na aigi icha angaw baduda pangawraroy na hekla pura abani na. Layriba khara du pulab nokminay. Thajana, ibema, mama hoy chalagi ko. Lucas ka pulab nang bulaw balagi. Sonia ikay na. Hoy mama. Thaja hoy susat kri. Haijing po ni na, nupi mayung di, tabak aduki matik chili. Nung din matam yorok pada, kek kak pagi timing yorok li. Plati na, kek yang pazawi. Sonia na, ay na kek to tira di, sinjang na kain hai gibani. Glory na, yang ngamin na nang diya. Kaino, anirak hongi yaba na di, aduna amukta pazana, asoy biyaw dana bataw gada bani. Rohan na, tari brahmana ma plati ya, noy tholo, mi ngay na ri, kek kak na ba? Glory na, ay, mana mayaw kre, plati na iko. Plati na, wati daw no, yari thoj lao. Plati Glory, Sonia tholok tu na, kek kak na ba sem sakre. Invites mayam do, phone amamam ga amuk toy bulori. Khara mana, Instagram da, live thadok pusi yauri. Nero de, nupa mayum oy bagi lagtre. Merina ga Delphi ga de, ngantana lai. Sonia na mayay de lep laga, Aruna, Anthony, Rohan, nakan da lepi. Aduga kek tu Sonia na kaklaga, mama na hana inbirai. Mathang da Anthony, mathang da Rohan, adugi matung, nupa mayum gi khaidorai. Sonia thabaduna, nupa mayum gi pikri. Aduga Lucas thaba, mapa aduna, Sonia na charami. Merina na, yam pase kong aside. Sonia na, as, nakong sigay kitawi, yam nai. Delphina, niro do nungay bide, nupa mayum ibige. Sonia na, Jacobo do oina lim na jabani lagto si mana. Tanjado da Lucas ki kolai. Sonia na, hello, kay dorage. Lucas na, photo do kay no, buka o halida. Sonia na, kay doge do ba? Ay na uban ni, mingon do uhan biyade. Pito na na, kumjalo yam tuna. Shini henu pinang. Ho kumjin gay. Ado, kek to, Sonia thabu do, nang na jaw ko. Ay thamage, miyam laeba. Delphina, is, nangi angang dudi angang da manina. Sonia na, haidi haidu kanu ko, kokta kitang kainom tawi. Sonia gi maru mathang lai, lepa khamba nai de. Mayamba gi mamanaba sagay na tay, office ki staff masing thingam jay. Somdana, keso gi miyoy na, Sonia gi get mapada, bomb fit taw na ba tharang tawi. Adubo mi hangdabani na, upay laikide. Maram aduna, wedding presentation sa aduna, Sonia gi makhut yaw na ba sinkre. Nungdang wairam, laysabi kara, Sonia gi mayum tam na lai. Napa mana, amutang ay bikaw ba? Nupi duna, ay ko'y bura, manay. Kaya ay bigada ba? Hangchelo hanggada ba Sonia ga hanakang narambani? Haydi, magi ex-boyfriend ni. Malo hanggado rita ba da, pusak amakang pigi kanmani. Ado, jangba ngamdre. Ichaloy na mating amta pang bigera. Oya ni, bibigay. Nupa singdo dagi, nupi do na pek taro box ado pudo na lai. Nupa singdo, aday da ngay hakliram laga jad kray. Nupi singdo, Sonia gi manak talak laga, nupa do na piramba poto, Sonia da pirai. Nupi do na, che, nangi ex-boyfriend ni ado na pirai. Sonia kay sukhanda na, asi table da adong pulap thamo, adugunoy suphamlo, achapot pirake. Bomb plan tawri ba nupa aniduna, keso da call tawi. Nupa duna, sir, poto haujin nupi dugi khutalere, ay ko'y batan sa, presto ba yarabra? Keso na, ngay ko, madu yaba nate. Nupa nupi animag, hat kadamani. Aduna, hayang luhong mo numitoy na tawsi. At sa wasangi imong na, pot kudimag, unbox tawdo na yung bigadaban nate. Ay nakang na silagi fazana lero. Numita silagpada, mayamso, mayum dahan na kray. Sonia mayam gi present singdo, makada pulap tanam laga, pirol hong duna, jak thong bachang ai. Aruna na,
Yare yare, icha potharo, ai khoi tawrage. Sonia na, ahing da ngai resibu, ai thongage ba. Pleti na, yare, thabak phaba sarakano, tumina phamo. Chak ising thongba loiduna, mayamdo chak chaminare. Aruna na Sonia bu chak inbirae. Sonia mapabung ningsingduna, mabukning nungsiduna kapai. Aruna machanupi bu themjinbirami. Thabak loiraba matung, mayamdo tumba changnakre. Sonia magi luhongbagidamag soida ngamdanaba Brinda Devi imada duk thawmai thanduna barton kalamlaga tumba changlai. Lucas ki message ama lairami. Hayang anta hawgalaga khundoda phajana lengu ko. Nangfe taraga. Phajana tumo. Good night. Luhongba numitni. Sonia nganta hawgalaga iru mai thajaraga kundo lengnabagidamag sem sari. Arang pamlagtuna sumangda kari losinba tawri. Mama Arunasu machagi yaifa mangolge Brinda Devi mamangda cheng hairari. Camera me lagtuna tawriba singdu video namlari. Sonia cable loireduna kundo lengnaba pleti amadi glory ka tholai. Sonia mana phamnaba kaunagi phak aduda laibak ahumlak katladuna ka khalai. Glory na yet pleti na oida. Sonia na kundo pareng adu lengba haurai. Ngayhak lenglaga Sonia tapna pleti da hairai. Sonia na pleti khongja jing haurai. Ai nokning bana yandremi. Pleti na no fetaraga lengo dede. Sonia na jingjing lauri mi ai ba. Cameraman na kanado wangang bigano sideng biro. Sonia upai lete no fetaraga yengai. Kundo leng basula shilaklei. Chak ising charaga potloi set pilak tuna ke bahaurari. Nupa mayumsu bor jatragi pungpham lakladuna tholak na basem sare. Angau bakuyet tune laibaki chandan dune wang chauba nupaga oire Lucas yingbagi pen banaidre. Bor jatragi dol ahum lak thinduna Lucas Sonia bu lauba marup singa laklei. Nupi mayum yauraduna thongganda maira oktuna Lucas sanglakle. Premita na oima no hero khubajaside sananuna kaino borsiam phaji as ngauri me BTS ki chungkok mal haiba leishina nate still together gi sarawa ne sidi sweetie na no eduga lare as asibu maitei macha mandremi Bertina ho borda etik tawrano Sonia gi dei aduna mamanabado ina tawjarege. Rihanna Police Sonia gi mahut ai oina sininga kadore ko kaino asuk phajabasiba aidi ngaure haiba. Poloi set piduna kaina wandharani ko noiwari do. Somdana nganbana abisna bulau bulai. Abisna nganbana pirakpa pijol amade sanalik sindu siraga phajana keraga tholai. Nganbana Pajar hai, aigi samu masa. Abis nana, yare chalo thengi. Ngan bagari thauduna long pham dalai. Somdana mayamdo mathang photo namnari. Borsu mandok mayai da phamkri. Sonia tholak na basem sabalore. Mapabungi photo da khoiramlaga pletina muntek thangdorai. Aduga mandok jamana puthorai. Lohong balak liba mayamdo bor kaina anidagi mitpham hongba ngamdari. Sonia su lai machagum phajai. Lucas su adumangai. Sonia mama tholaktuna kuje thauri adu punbiraga hairoki kambi adu thangalai. Aduga dan thadaba mathang changai. Dan thadaba loiraga kuje thauri adu lauthoklaba matung Sonia lohong kaiba haurakli. Ibudo pakhang-bana mapabungi phambal tarelak koibaga malim ase tarelak koibaga mane haibagum magi hakchang tangkhai oiriba mapuribabu tarelak koiraga maktraba senglaba ningol mana thawai tana lengjekiba kundo paring ado pamu magi ngaksamda hupirai. Aduga Sonia amuk magi phampham da phamkre. Lukasu magi ngaksamdagi kundo paring ama lauthoga bor senaba aduna pirai.
Lucas sungasidagi nangi nafamda aigi punshigi thawai tangkhai ama sinarabani haiduna Sonia gi ngaksamda kundo pareng adu hoglai. Sonia kitang cheptharai. Mayamdu walaw na khubakhurai. Lucas amadi Sonia nok bakhangbada awaba haibudu oire. Luhongbagi thauram loiraktuna bor kaina anidu imungda changlaga manem singna kwala laba matung anidu kangsubi innari. Susana bor phuba yaroi ko. Eliasna aikhoi Sonia na ngamnaba phudoni. O'Neil na is phudrasu ngamdaw lere. Linthoi na bor phudradi tawai diye. Jackson na adudi hore noi namanabise aikhoi manabana amuk phubirani. Dainana aikhoi di khangde bor phudoni ko. Mayamdu ngasai photo namhaudaba kharadu photo namli. Asomdana Anthony amadi Rohan mayamgi chatnaba sinba langba tawri. Karomdagino khangaude yamna hauba makhol amana mafam adu pumnin nilami.